ꯃꯁꯤ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤ ꯀꯨꯀꯤꯒꯤ ꯑꯅꯧꯕ ꯅꯥꯇꯛ ꯑꯃ ꯍꯧꯔꯛꯄꯗꯒꯤ ꯃꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯃꯌꯥꯝꯒꯤ ꯐꯣꯔꯝꯗ ꯃꯌꯥꯝꯒꯤ ꯃꯥꯏꯀꯩꯗ ꯑꯩꯅ ꯚꯤꯗꯤꯑꯣ ꯑꯁꯤ ꯄꯨꯖꯔꯛꯄꯅꯤ꯫ ꯚꯤꯗꯤꯑꯣ ꯑꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯇꯣꯄꯤꯛꯇꯤ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯆꯍꯤ ꯑꯃꯒ ꯊꯥ 9 ꯆꯨꯞꯅ ꯆꯠꯊꯔꯛꯂꯤꯕ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡ ꯑꯁꯤꯗ ꯃꯦꯒꯤ ꯇꯥꯡ 3ꯗꯒꯤ ꯍꯧꯅ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯃꯐꯝꯁꯤꯡꯗ ꯀꯨꯀꯤꯁꯤꯡꯅ ꯃꯩꯇꯩꯒꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯇꯥꯟꯊꯣꯔꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯉꯁꯤ ꯐꯥꯎꯕꯗ ꯆꯨꯔꯆꯥꯟꯄꯨꯔꯗ ꯃꯩꯇꯩ ꯆꯪꯕ ꯌꯥꯗ꯭ꯔꯤ꯫ ꯃꯁꯤꯒꯤ ꯋꯥꯐꯝꯁꯤꯗꯤ ꯃꯌꯥꯝꯅ ꯂꯣꯏꯅ ꯈꯪꯕ ꯋꯥꯐꯝꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯃꯐꯝ ꯑꯃ ꯐꯥꯎꯕꯗ ꯉꯁꯤ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟ ꯐꯥꯎꯕ ꯆꯪꯕ ꯉꯝꯗ꯭ꯔꯤ꯫ ꯑꯗꯨꯒꯤ ꯆꯞ ꯆꯥꯕ ꯈꯨꯗꯝꯗꯤ ꯃꯅꯤꯄꯨꯔꯒꯤ MSRTC ꯖꯣ ꯕꯁ ꯁꯥꯔꯚꯤꯁ ꯉꯁꯤ ꯐꯥꯎꯕ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯃꯅꯨꯡꯗ ꯆꯪꯅꯕ ꯀꯌꯥꯔꯛ ꯇ꯭ꯔꯥꯏ ꯇꯧꯔꯕ ꯃꯇꯨꯡꯗ ꯐꯥꯎꯕ ꯆꯪꯕ ꯉꯝꯗꯅ ꯍꯟꯗꯣꯔꯛꯈ꯭ꯔꯦ꯫ ꯃꯁꯤ ꯃꯅꯤꯄꯨꯔꯒꯤ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯀꯥꯡꯕꯨꯒꯤ ꯌꯥꯝꯅ ꯃꯥꯏꯊꯤꯅꯉꯥꯏ ꯑꯣꯏꯕ ꯊꯧꯗꯣꯛ ꯑꯃꯅꯤ ꯍꯥꯏꯕꯁꯤꯁꯨ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯗ ꯑꯩ ꯄꯟꯖꯔꯝ ꯆꯠꯄꯁꯤꯗ ꯃꯣꯏꯔꯥꯡ ꯂꯥꯟꯁꯤꯟꯈ꯭ꯔꯕ ꯃꯇꯨꯡꯁꯤꯗ ꯀꯨꯀꯤꯁꯤꯡꯅ ꯑꯃꯨꯛ ꯕꯪꯀꯔ ꯁꯥꯔꯒ ꯄꯩꯁꯥ ꯃꯌꯥꯝ ꯑꯃ ꯈꯥꯏꯔꯤꯕ ꯃꯁꯤꯗꯩꯁꯤꯗ ꯑꯃꯨꯛ ꯍꯪꯕ ꯌꯥꯕ ꯋꯥꯐꯝꯁꯤꯅ ꯆꯨꯔꯆꯥꯟꯄꯨꯔꯗꯒꯤ ꯏꯝꯐꯥꯜ ꯆꯨꯔꯆꯥꯟꯄꯨꯔ ꯍꯥꯏꯕ ꯃꯐꯝ ꯑꯁꯤꯗ ꯍꯥꯟꯅ ꯆꯨꯔꯆꯥꯟꯄꯨꯔ ꯀꯧꯔꯝꯃꯤ ꯍꯥꯏꯕꯁꯦ ꯀꯨꯀꯤꯁꯤꯡꯅ ꯂꯣꯏ ꯃꯨꯊꯠꯄ ꯍꯧꯈ꯭ꯔꯦꯕ꯫ ꯉꯁꯤ ꯒꯨꯒꯜꯒꯤ ꯃꯦꯞꯇ ꯐꯥꯎꯕ ꯆꯨꯔꯆꯥꯟꯄꯨꯔ ꯂꯩꯇ꯭ꯔꯦ ꯍꯥꯏꯕꯁꯦ꯫ ꯆꯨꯔꯆꯥꯟꯄꯨꯔꯗ ꯉꯁꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯆꯠꯀꯦ ꯍꯥꯏꯕ ꯃꯇꯝꯗ ꯃꯩꯇꯩ ꯀꯝꯃꯨꯅꯤꯇꯤꯗꯤ ꯆꯠꯄ ꯌꯥꯗ꯭ꯔꯦꯕꯀꯣ꯫ ꯑꯗꯨꯒ ꯑꯇꯣꯞꯄ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯃꯩꯇꯩ ꯀꯝꯃꯨꯅꯤꯇꯤ ꯅꯠꯇꯕ ꯀꯨꯀꯤ ꯀꯝꯃꯨꯅꯤꯇꯤ ꯅꯠꯇꯕ ꯀꯝꯃꯨꯅꯤꯇꯤ ꯑꯇꯩ ꯃꯈꯜ ꯃꯌꯥꯝꯁꯨ ꯂꯩꯔꯤ꯫ ꯇ꯭ꯔꯥꯏꯕꯦꯜ ꯏꯆꯤꯟ ꯏꯅꯥꯎꯁꯨ ꯂꯩꯔꯤ, ꯑꯗꯨꯒ ꯄꯥꯉꯟ ꯃꯨꯁꯂꯤꯝ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯃꯅꯤꯄꯨꯔꯗ ꯂꯩꯇꯕ ꯅꯠꯇꯦꯕ꯫ ꯑꯗꯣ ꯃꯩꯇꯩ ꯅꯠꯇꯕ ꯑꯇꯩ ꯀꯝꯃꯨꯅꯤꯇꯤ ꯆꯨꯔꯆꯥꯟꯄꯨꯔꯗ ꯆꯠꯄ ꯃꯇꯝꯗ ꯍꯧꯖꯤꯛ ꯑꯇꯣꯞꯄ ꯑꯦꯅꯤ ꯃꯤꯟꯁ ꯑꯣꯐ ꯇ꯭ꯔꯥꯟꯁꯄꯣꯔꯇꯦꯁꯟ ꯑꯝꯇ ꯂꯩꯇꯦꯕ꯫ ꯕꯁ ꯆꯠꯇ꯭ꯔꯦ, ꯑꯗꯒꯤ ꯑꯇꯣꯞꯄ ꯇ꯭ꯔꯥꯟꯁꯄꯣꯔꯇꯦꯁꯟꯁꯨ ꯑꯝꯇ ꯆꯠꯇ꯭ꯔꯦꯕ꯫ ꯗꯤꯄꯦꯟꯗꯦꯟꯁꯤ ꯀꯩꯗ ꯂꯥꯛꯑꯦ ꯍꯥꯏ ꯀꯥꯟꯗ ꯇꯦꯛꯁꯤ ꯒꯥꯔꯤ ꯋꯥꯏꯔꯒ ꯆꯠꯄ ꯇꯥꯕꯅꯦꯕ꯫ ꯃꯁꯤꯗꯩꯁꯤꯗ ꯃꯩꯇꯩ ꯃꯆꯥ ꯍꯥꯟꯅ ꯃꯁꯤꯒꯤ ꯊꯕꯛꯁꯤ ꯍꯥꯏꯕꯗꯤ ꯒꯥꯔꯤ ꯊꯧꯔꯒ ꯇꯦꯛꯁꯤ ꯆꯂꯥꯏꯔꯒ ꯊꯕꯛ ꯇꯧꯔꯒ ꯄꯩꯁꯥ ꯇꯥꯜꯂꯝꯕꯗꯨꯁꯨ ꯃꯗꯨꯁꯨ ꯐꯪꯗ꯭ꯔꯦ ꯃꯩꯇꯩꯒꯤ ꯀꯥꯟꯅꯕꯗꯤꯀꯣ꯫ ꯑꯗꯨꯒꯤ ꯋꯥꯐꯝꯁꯤ ꯇꯣꯉꯥꯟꯅ ꯊꯝꯈ꯭ꯔ ꯃꯇꯨꯡꯗ ꯃꯅꯤꯄꯨꯔꯗ ꯏꯝꯐꯥꯜꯗꯒꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯆꯨꯔꯆꯥꯟꯄꯨꯔꯗ ꯆꯠꯀꯦ ꯍꯥꯏꯕ ꯃꯇꯝꯗ ꯇꯦꯛꯁꯤ ꯊꯤꯔꯛꯄ ꯃꯇꯝꯗ ꯃꯩꯇꯩ ꯃꯆꯥ ꯂꯩꯇ꯭ꯔꯕꯅꯤꯅ ꯑꯇꯣꯞꯄ ꯀꯝꯃꯨꯅꯤꯇꯤꯁꯤꯡꯅ ꯅꯦꯄꯥꯂꯤꯒꯨꯝꯕ, ꯑꯗꯒꯤ ꯃꯨꯁꯂꯤꯝ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯣꯏꯕ, ꯑꯗꯒꯤ ꯑꯇꯣꯞꯄ ꯇ꯭ꯔꯥꯏꯕꯦꯜ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯅꯠꯇꯅ ꯆꯨꯔꯆꯥꯟꯄꯨꯔꯗ ꯇꯦꯛꯁꯤꯁꯦ ꯁꯥꯔꯚꯤꯁ ꯇꯧꯕ ꯉꯝꯗꯦꯕ꯫ ꯑꯗꯣ ꯇꯦꯛꯁꯤ ꯁꯥꯔꯚꯤꯁꯁꯦ ꯇꯧꯕ ꯆꯠꯄ ꯃꯇꯝꯁꯤꯗ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯁꯤꯆꯨꯋꯦꯁꯟꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯚꯔꯥ ꯂꯧꯅꯤꯡꯕ ꯃꯑꯣꯡꯗ ꯚꯔꯥ ꯂꯧꯔꯒ 5,000 ꯂꯧꯕ, 10 ꯂꯧꯕ ꯐꯥꯎꯕ ꯑꯩꯈꯣꯏꯅ ꯊꯦꯡꯅꯖꯈ꯭ꯔꯦ꯫ ꯑꯁꯨꯃꯥꯏꯅ ꯂꯧꯅꯤꯡꯕ ꯃꯑꯣꯡꯒꯤ ꯚꯔꯥ ꯂꯧꯔꯒ ꯆꯨꯔꯆꯥꯟꯄꯨꯔꯗ ꯆꯠꯂꯤ ꯉꯁꯤ ꯐꯥꯎꯕ꯫ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯇꯣꯞꯄ ꯋꯥꯐꯝ ꯑꯃꯅ ꯑꯩꯅ ꯄꯟꯅꯤꯡꯉꯤꯁꯤꯅ ꯏꯝꯐꯥꯜꯗꯒꯤ ꯆꯨꯔꯆꯥꯟꯄꯨꯔ ꯐꯥꯎ ꯆꯠꯄꯁꯤꯗ ꯃꯣꯏꯔꯥꯡ ꯂꯥꯟꯁꯤꯟꯈ꯭ꯔꯕ ꯃꯇꯨꯡꯁꯤꯗ ꯀꯨꯀꯤꯁꯤꯡꯅ ꯑꯃꯨꯛ ꯕꯪꯀꯔ ꯁꯥꯔꯒ ꯄꯩꯁꯥ ꯃꯌꯥꯝ ꯑꯃ ꯈꯥꯏꯔꯤꯕ ꯃꯁꯤꯗꯩꯁꯤꯗ ꯑꯃꯨꯛ ꯍꯪꯕ ꯌꯥꯕ ꯋꯥꯐꯝꯁꯤꯅ ꯆꯨꯔꯆꯥꯟꯄꯨꯔꯗꯒꯤ ꯏꯝꯐꯥꯜ ꯐꯥꯎꯕ ꯂꯩꯔꯤꯕ ꯂꯝꯕꯤꯁꯦ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟꯅ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟꯅ ꯁꯦꯝꯈꯤꯕ ꯂꯝꯕꯤꯅꯦꯕ꯫ ꯁꯦꯝꯃꯤꯕ ꯂꯝꯕꯤꯁꯤꯗ ꯆꯪꯈꯤꯕ ꯄꯩꯁꯥꯁꯦ ꯃꯅꯤꯄꯨꯔꯒꯤ ꯒꯣꯔꯃꯦꯟꯒꯤ ꯄꯩꯁꯥ ꯍꯥꯏꯕꯗꯤ ꯃꯅꯤꯄꯨꯔꯒꯤ ꯄꯥꯕ꯭ꯂꯤꯛꯀꯤ ꯇꯦꯛꯁ ꯄꯩꯁꯥ꯫ ꯑꯗꯨꯒ ꯉꯁꯤ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯂꯝꯕꯤꯁꯤꯗ ꯆꯠꯂꯤꯕ ꯒꯥꯔꯤꯁꯤꯡꯒꯤ ꯇꯦꯛꯁꯁꯤꯅ ꯀꯨꯀꯤꯁꯤꯡꯅ ꯈꯣꯝꯒꯠꯂꯤꯑꯕ꯫ ꯃꯁꯤꯒꯤ ꯇꯦꯛꯁꯁꯤ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟꯗ ꯌꯧꯔꯤꯕ꯭ꯔꯥ, ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟꯗ ꯂꯥꯛꯏꯕ꯭ꯔꯥ ꯍꯥꯏꯕꯁꯤꯁꯨ ꯀꯅꯥꯝꯇ ꯈꯪꯗꯦ꯫ ꯑꯗꯨꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯁꯣꯀꯤꯡ ꯑꯣꯏꯕ ꯋꯥꯐꯝ ꯑꯃꯅ ꯉꯁꯤ ꯆꯨꯔꯆꯥꯟꯄꯨꯔ ꯍꯥꯏꯕ ꯃꯐꯝ ꯑꯁꯤꯗ ꯍꯥꯟꯅ ꯆꯨꯔꯆꯥꯟꯄꯨꯔ ꯀꯧꯔꯝꯃꯤ ꯍꯥꯏꯕꯁꯦ ꯀꯨꯀꯤꯁꯤꯡꯅ ꯂꯣꯏ ꯃꯨꯊꯠꯄ ꯍꯧꯈ꯭ꯔꯦꯕ꯫ ꯉꯁꯤ ꯒꯨꯒꯜꯒꯤ ꯃꯦꯞꯇ ꯐꯥꯎꯕ ꯆꯨꯔꯆꯥꯟꯄꯨꯔ ꯂꯩꯇ꯭ꯔꯦ ꯍꯥꯏꯕꯁꯦ ꯑꯈꯪꯕ ꯈꯔꯅ ꯈꯪꯉꯒꯁꯨ ꯑꯌꯥꯝꯕꯅ ꯄꯕ꯭ꯂꯤꯛꯅꯗꯤ ꯈꯪꯗ꯭ꯔꯤꯕ꯫ ꯒꯨꯒꯜꯗ ꯆꯪꯉꯒ ꯌꯦꯡꯕꯤꯔꯣ, ꯆꯨꯔꯆꯥꯟꯄꯨꯔ ꯃꯦꯞꯇꯅꯦ, ꯒꯨꯒꯜ ꯃꯦꯞꯇꯅꯦ ꯆꯨꯔꯆꯥꯟꯄꯨꯔ ꯌꯥꯎꯕ꯭ꯔꯥ ꯁꯤꯁꯨ ꯃꯌꯥꯝ ꯁꯨꯝ ꯌꯦꯡꯕꯤꯌꯣ꯫ ꯆꯨꯔꯆꯥꯟꯄꯨꯔꯁꯤ ꯍꯧꯖꯤꯛ ꯍꯥꯟꯅꯒꯤ ꯂꯩꯔꯝꯕ ꯕꯣꯔꯗ ꯆꯨꯔꯆꯥꯟꯄꯨꯔ ꯏꯕ ꯃꯈꯩ ꯀꯨꯀꯤꯅ ꯂꯣꯏꯅ ꯀꯛꯊꯠꯂꯒ ꯃꯨꯊꯠꯄ ꯍꯧꯈ꯭ꯔꯦꯕ꯫ ꯑꯗꯨꯒ ꯑꯅꯧꯕ ꯕꯣꯔꯗ ꯅꯝꯕꯗꯅ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯃꯍꯨꯠꯇ ꯂꯝꯒꯥ ꯍꯥꯏꯅ ꯏꯕ ꯍꯧꯈ꯭ꯔꯦꯕ꯫ ꯑꯗꯨ ꯑꯣꯏꯇꯥꯔꯕꯗꯤ ꯃꯅꯤꯄꯨꯔꯒꯤ ꯃꯅꯨꯡꯗ ꯆꯨꯔꯆꯥꯟꯄꯨꯔ ꯂꯩ ꯍꯥꯏꯕꯁꯦ ꯇꯞꯅ ꯇꯞꯅ ꯃꯨꯊꯠꯄ ꯍꯧꯈ꯭ꯔꯦꯕ꯫ ꯂꯝꯕꯤ ꯍꯥꯏꯔꯦ ꯊꯤꯡꯖꯤꯟꯈ꯭ꯔꯦ, ꯆꯠꯄ ꯌꯥꯗ꯭ꯔꯦ꯫ ꯇ꯭ꯔꯥꯟꯁꯄꯣꯔꯇꯦꯁꯟ ꯍꯥꯏꯔꯦ ꯀꯛꯈ꯭ꯔꯦ꯫ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯃꯤꯡ ꯍꯥꯏꯔꯦ ꯀꯛꯈ꯭ꯔꯦ꯫ ꯆꯨꯔꯆꯥꯟꯄꯨꯔꯗ ꯆꯠꯄ ꯃꯇꯝꯗ ꯑꯇꯣꯞꯄ ꯁ꯭ꯇꯦꯠ ꯑꯃꯗꯒꯤ ꯂꯥꯏꯔꯅ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤ ꯑꯃ ꯆꯠꯄꯗꯧꯅ ꯑꯂꯛ ꯇꯦꯛꯁ ꯂꯧꯈ꯭ꯔꯦ꯫ ꯕꯣꯔꯗꯔꯤꯡ ꯁꯦꯝꯕ ꯍꯧꯈ꯭ꯔꯦ꯫
guarding tauba hogre asigi mayam se ngasi phawda Manipur sarkarna Churachanpur changba ngamdriba Churachanpur gi administration da khut thingdilibra haibase yamna chawba question namasu oire hoji. Next question dana Churachanpur gi administration hauji kanana pai Churachanpur da administration government gi official oba office gi tenancy Manipur government gi district Imphal DC gi manungda connection oiribra oidabra haibasisu hangba yabo hang amaneba karigino hakanda Churachanpur se tapna Manipur gi manungdagi tapna kakpa hogre habasi mayam wakhan munna khantaba matam oirabani adugi mathakta khwaidagi amu ikainingbo wahang amana amu Manipur gi mapandagi kanagumba amna Churachanpur da chatkina laktagadi landing Imphal dagi gari taxi pharaga chalani amu yamdabda kilometer yankai humfu gi lambi sida lupa lising manga de na tara ho bhara de lawrni. First question yam nakpasida lupa bhara so am lawisi kai gino. First question. Next question Meitai Manipur macha amta Churachanpur changba yade karino haisu noi Manipur da leiraga noi gi lamsi chatpa yade ikai ningai ni. Next question. Third question Manipur gi mapandagi lakho mi khaina Churachanpur da chatpa kansida marakta khairiba bhara mayam do ai thai haijagibdo marakta khairiba bhara mayam se si se mo moina karino kanano kari gi khairino haibasi moidi khangdabanina yamna ikaiba thongama akoi tabadadi sumai tawina paw sumai tarakpa yawda Manipur gi Churachanpur talubada sumai tahobi tabam tam yamna ikai ningai oba thodo amasu koi sigi mayam se kayam kuina kuppaga thamba ngamgidoino kayam kuina kuppaga leigidoino or kayam kuina masigi administration si sumaina sum chalaigidoino hangba yabo hangla haidana aina ngasigi video si semjarapani aduga maru oiba administration mari leinaba administration singna ngasi aina hangjariba question kharse public Manipur gi public indasu clarity ama piba darkar oi aduga kayam kuiba phawbano sumaina chalai dosi haibasi yamna ikainingai oiba wafam amasu oi adugi mathakta Churachanpur gi ming Manipur gi territory Manipur gi district ki maming singdagi internet ki platform singda tamna kakatpa horisina kanaga ayaba piribano kanana masigi maramda kanana thejilibano haibasisu ngasigi video sida aina question nama oina rise tawni sigi video si ai si mayamda share tawjining dana ngasigi video sai na pujarapani. Anybody wants to have a comment or suggestion tawningba yauragasu aina ngangkibasing soiba aranba yauragasu comment box ta as a suggestion tawiro aduga adum akhoi basen tanasi tawbadabu aina haijagriba question sing si after checking the fact haijabanga. Thank you so much and please do not forget subscribe my channel. Subscribe tawiramu mayam I will support tawiramu mathangi video da mu anauba information or anauba isai ga loinana amu thengarasi. Thank you. Bye.